ngasi ayuk phongmusi phongsingi maruoiba paukhom ka charaga mayamda share tawjagi ahanbada MLA taraga nithoi disqualify tawnaba petition ECI yaukhre ibobi na hai hauzik leiriba government asina aini yadaba thabak kya ama mathang tawrakpadi lepkhide MLA taraga nithoi bo aini yadaba mongda parliamentary secretary oina hapsinkiba adugi matangda high court na Indian Constitution gi makhada yauriba 10 schedule gi manungda office of profit sangi haiduna makhoi bu disqualify tawgadabani haibadagi Congress party na petition ama Manipur gi governor da pisinki governor na petition adu election commission of India da forward tawkhre haibusu tare hauzik state asina mayok nariba COVID-19 gi matang na ibobi na hai laisat asi yamna luba phibam amada lakli state asigi park chawba amasum leiriba mi singa yengnaba matamda state asida covid na nariba mi sing amadi mi sikhiba singi masing asi yenglagadi atai atopa lam singa yengnabada yamna sathiba phibam amada leire haina lawi masi state government ki asoibani haina lawgani maramdi covid ki matangda state government na kupna amasum haksina management tawde amadi matik saba strategizing yathok tuna thabak tawdaba aduna phibam asi uhelakpani haina lawi akhang hai singna covid ki oina second wave amasum third wave lakani haina panari masi tasingna lakpa taragadi state asigi phibam kari karamba phibamda laigadage haibadu akhoi mikup na hom singna leiba mathau tai asiguma yamna luraba tanpham asida kari karamba athuba leibadagino haiba khangdana mikhal pangthokna ba khonari masagi oijaba amasung government asigi political gain gi damakta MLA dagi resign tawriba mi singa sibu heroni kathokpani haina lauriba si tasingna ikaiba phawi COVID ke laisat asidagi ngakthoknaba SOP ngaknaba radio da amasum atai media singna lauri adubo mikhal ga mari leinana pangthokliba mifam sing asida taseng SOP ngaklibra haibasi government na khangdabra chief minister masa yauna SOP asi ilibra masi power money power na mikhal mai paktaba yade haiduna kana honari resign tawribe MLA sing hero ni hairiba sibu miam apangmani haina lauribra hainasu pausi asida makhatana phungdorakli atop paw manamu nupa ama gyan manglaga leiramle porompat PS ki manung sanba lamlong satajal sanglen manakta thasigi anigi numiyung badu waida nupa ama gyan manglaga taramadagi porompat PS na lokholaba matung jenims te enmi tawkre hairi nupa adu sai humpuromgi leng oigani mak phibam thina sokpa masum gyan mangbana maram oiduna maki imung amadi maki masak maming khangba ngamdana leiri hainasu boxisna makhatari atop paw manam state asida COVID-19 sathina sukolaba matamasida naga pistoki warriors nakshalagle CM Biren amasum Congress lusingba ibobi Delhi da kaure matam sangaklaba Indo naga pistoki warriors na thubata lakpa yabagi ingit piba oina Manipur gi matangda khananaba center na chief minister nongthombam Biren amasum opposition leaders oiribo Congress lusingba okram ibobi thasigi tarada Delhi da kaurokle thajaba yaba mafamdagi phangba pawna hai Manipur pangthokkodoriba assembly constituency Marigi by election na BJP gi merep oiriba singi board khoma lakhiba North East Democratic Alliance nedagi conveners oiriba Assam gi deputy chief minister Himanta Biswa Sharma ga coordination committee on Manipur integrity kokomi gi lusingba singa CM gi Bangaloda ngasi numidang oiram unakhi mifam aduda saruk yaroba miwe amana pauksi asida hai Indonaga gi warriors puraknaba gi matangda wa khanabaduda Manipur gi lenga kisu aningba apamba phungdo haunaba amasu miyam gi mahut silaga thabak tawriba opposition leader gisu apam pam da phungdok sanaba Ministry of Home Affairs na satliba November 10 da Delhi da laknaba kaure haina Himanta Biswa Sharma na phungdoraki hairi opposition leader Okram Ibobi da center gi wafam asi mahaka naknaba miyoy amada ngasi khangankhre mikhal asi hek loibaga state asigi maraibak lepkadaba aroiba wari sananaba central government na thabak lokhatle amasum state asigi civil society organization singasu aroiba oina unanaba matam leplagani haina mahakna phungdoki hairi marak asida India gi miyamna lebaki sakhot khongthangda khurau senhanba wathok singa loinana hingba pamdi haina Assam gi health amasum education minister aduga North East Democratic Alliance nedagi convener Himanta Biswa Sharma na phungdoki Imphal airport ngasi thunglaba matamda paumi singda wa ngangladuna Sharma na hai hauzik chathariba naga political talk asi yauna yanadaba punama ekhogi matam asida loisinbadu uba pame masi mipung khudingna su pangwadaba wafamne Manipur numit nini gi khongsat lakriba Himanta Biswa Sharma na BJP gi mirep singi election rally singda wa ngangane masum party gi lusingba singasu unagani Manipur ladiba party leader singa khana nainabada khangma matung inadi mifam pangthokliba constituency
ꯃꯉꯥꯃꯛꯇ BJPꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ BJPꯅ ꯔꯨꯂꯤꯡ ꯄꯥꯔꯠꯅꯔ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯔꯦꯞ ꯊꯥꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯁꯦꯡꯗꯣꯛꯈꯤ ꯃꯗꯨꯗꯤ ꯃꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯁꯥꯝꯗꯁꯨ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯃꯤꯟꯅꯕ ꯄꯥꯔꯇꯤ ꯃꯁꯦꯟ ꯏꯂꯦꯛꯁꯟ ꯑꯗꯨꯝ ꯂꯦꯞꯁꯤꯟꯅꯩ, ꯃꯁꯤ ꯑꯗꯨꯝ ꯆꯠꯅꯕꯅꯤ꯫ ꯑꯁꯥꯝꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔ ꯍꯦꯟꯗꯜꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯥꯝꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ BJP ꯂꯤꯗꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯕꯨ ꯏꯝꯐꯥꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯤꯃꯟꯇ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤꯗꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ 4ꯗ ꯉꯁꯤ ꯚꯣꯠ ꯈꯣꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯁꯥꯅꯕ ꯁꯦꯟꯇꯔꯅ ꯀꯔꯣꯔ 75 ꯀꯥꯏꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯁꯥꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 75 ꯀꯥꯏꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯨꯄꯥ ꯀꯔꯣꯔ 419 ꯆꯪꯅ ꯁꯥꯒꯗꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝꯒꯤ ꯆꯥꯗ 90 ꯄꯨꯊꯣꯛꯀꯅꯤ, ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯗ 10 ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗꯒꯤ ꯀꯣꯚꯤꯗ-19 ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯨꯠꯊꯠꯅꯕ UFOꯅ ꯄꯥꯎꯖꯦꯜ ꯄꯤꯒꯗꯧꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯀꯣꯚꯤꯗ-19 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯤꯟ ꯌꯦꯠꯅꯕꯤ, ꯆꯩꯌꯦꯠꯅꯕꯤ, ꯇꯤꯟꯆꯨꯕꯤ, ꯂꯩꯆꯨꯕꯤ, ꯂꯩꯉꯝꯕꯤ ꯀꯧꯕꯤ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2017ꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯈꯥꯒꯤ ꯆꯩꯅꯥꯒꯤ ꯋꯨꯍꯥꯟꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯏꯆꯠ ꯑꯁꯤ ꯁꯦꯜ ꯑꯃꯁꯨꯡ ꯃꯇꯝ ꯆꯪꯗꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯨꯛꯇꯗ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯅꯥ ꯃꯨꯠꯊꯠꯅꯕ ꯌꯨꯅꯤꯚꯔꯁꯦꯜ ꯐꯦꯃꯤꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UFOꯅ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎꯖꯦꯜ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ UFOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯅꯥꯎꯔꯦꯝ ꯀꯕꯤꯆꯟꯗ꯭ꯔꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯕꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯊꯪꯒꯤ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯦꯄ꯭ꯔꯤꯜ 13 ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯅꯧꯕ ꯆꯍꯤ ꯆꯥ ꯍꯧꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯃꯟ ꯂꯩꯇꯕ ꯂꯟ ꯑꯃꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯁꯤꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯤꯔꯤꯕ SOP ꯉꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯛꯊꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯗꯣꯛꯇꯔꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯣꯕꯥꯏꯜ ꯐꯣꯟ ICUꯗꯒꯤ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯗꯣꯛꯇꯔ ꯑꯃꯒꯤ ꯏꯃꯨꯡꯅ ꯑꯁꯥꯝ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟড ꯍꯣꯁꯄꯤꯇꯥꯜ AMCHꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯕꯨ ꯗꯣꯛꯇꯔ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯍꯟꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯑꯅꯤꯜ ꯇꯥꯃꯣꯂꯤ ꯀꯧꯕ ꯗꯣꯛꯇꯔ ꯑꯗꯨ ꯆꯧꯀꯥꯏ ꯃꯦꯗꯤꯀꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯍꯥꯛ ꯀꯣꯚꯤꯗ-19 ꯏꯟꯐꯦꯛꯁꯟ ꯇꯦꯁꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯗꯨꯅ AMCHꯇ ꯑꯦꯗꯃꯤꯠ ꯇꯧꯈꯤ꯫ ꯃꯍꯥꯛ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯃꯁꯨꯡ ꯃꯁꯥꯗ ꯌꯥꯎꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯀꯣꯚꯤꯗ ICUꯗꯒꯤ ꯃꯥꯡꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯥ ꯇꯥꯃꯣꯂꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯂꯩꯈꯤꯗꯕ ꯊꯥ ꯑꯃ ꯁꯨꯔꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯏꯃꯨꯡꯗ ꯁꯤꯟꯅꯔꯛꯈꯤꯗꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯂꯣꯏꯅꯅ IMCH ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯈꯪꯍꯟꯈ꯭ꯔꯦ꯫ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯉꯛꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯅ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯦꯡꯂꯦ ꯍꯥꯏꯅ ꯑꯅꯥ ꯇꯥꯃꯣꯂꯤꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯦꯘꯥꯂꯌꯥꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯔꯥꯡ ꯍꯧꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯊꯥ 4ꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯇꯣꯂꯣꯞ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯗꯨꯅ ꯑꯣꯜ ꯒꯥꯎꯔꯣ ꯍꯤꯜꯁ SSA ꯁ꯭ꯀꯨꯜ ꯇꯤꯆꯔ ꯑꯦꯁꯣꯁꯤꯑꯦꯁꯟꯅ ꯑꯃꯨꯛ ꯍꯟꯅ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ K. ꯁꯪꯃꯥꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯒꯤ ꯕꯣꯗꯤ ꯑꯗꯨꯅ ꯍꯥꯏ SSA ꯑꯣꯖꯥꯁꯤꯡꯒꯤ ꯇꯣꯂꯣꯞꯁꯤꯡ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏꯗꯒꯤ ꯄꯤꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯣꯂꯣꯞ ꯄꯤꯗꯕ ꯑꯁꯤꯅ ꯏꯃꯨꯡ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯇꯉꯥꯏꯐꯗꯕꯁꯤꯡ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯒꯤ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯄꯤꯔꯦ꯫ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯇꯣꯂꯣꯞ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤ ꯍꯥꯏꯅꯁꯨ ꯑꯣꯖꯥꯁꯤꯡꯅ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯊꯥꯒꯠꯄꯗ ꯐꯨꯜ ꯑꯣꯏꯅ ꯃꯌꯥꯝ ꯌꯥꯎꯍꯟꯖꯔꯛꯀꯦ꯫ ꯂꯦꯕꯔꯔ ꯑꯅꯤꯅ ꯃꯥꯏꯟꯁꯤꯡꯗꯒꯤ ꯍꯥꯏ ꯚꯦꯂ꯭ꯌꯨ ꯗꯥꯏꯃꯟꯁꯤꯡ ꯐꯪꯈ꯭ꯔꯦ, ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯄꯥꯅꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯥꯏꯟꯁꯤꯡꯗ ꯂꯦꯕꯔꯔ ꯑꯅꯤꯅ ꯀꯦꯔꯦꯠ 7.44 ꯑꯃꯁꯨꯡ 14.94 ꯂꯨꯝꯕ ꯗꯥꯏꯃꯟ ꯑꯅꯤ ꯐꯪꯈꯤꯕꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ MLA ꯂꯣꯀꯦꯁꯣꯔ ꯃꯁꯥ ꯌꯥꯎꯅ ꯌꯨꯝ ꯁꯥꯈꯤꯕ ꯎꯁꯥꯝ ꯊꯣꯏꯊꯣꯏ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫